Misputomi ing tabi bisimbu nongmatin kondisyon tang oksabuloy na kurumjari ngasi mariba PAODA. College of Nursing Directorate of Health Services ke tarong Lushuba Foundation Day tarong pangtokre. Thamna popi me lekaida ngasi ayuk kuki militan sungna nongmay kapsila kre. Drama ki oiba Academy ema lingkat pamathau tai hai Jawaharlal Nehru Manipur Dance Academy ki Director P. Vilasna Fongdokri. Loinana Parliament ki ningthami fam November 15 dagi December 10 fawa chatharagani. Mapunga pau miyam piziri. Lampet Fata Leba College of Nursing Directorate of Health Services ke tarahum Lushuba Foundation Day amadi college asigi lisingani kunmari kunmanga batch ki first semester BSc Nursing maharoi singi overtaking gi tarong asi pangthokre. College asigi multi-purpose hall da pangthokiba tarom aduda Manipuringa ke Health and Family Welfare Minister Dr. Sapam Ranjan, Health Services Manipuri Additional Director Dr. Jambo Konmei, College of Nursing Principal Dr. Ensur Bala Amadi, Manipur Nursing Council Register Dr. A. Jamunana Athabi Mithung Singh Oya Sarwyaki. Tharmaduga Mai Lenana Minister Dr. Sapam Ranjan Fongdokibada Nursing asi Achoba Thodang Kaya Lawriba Healthcare gi Yangnan Sarugumani Haksial gi matangda miyamda mamutana khanghanaba honabadisu makoina Achoba Thodang Kaya Lawri Loina Health Services amadi Mari Lainaba Singna Hakshial the Mari Lainaba Thorum Kia Pang Tok Libasi Maru Oiba Sing Asisu Nursing Na Kangjinba Tangai Padi Haike Minister Makata Kibada College Asigi Sakot Taurang Singi Unisu Linga Napakat Payaba Tabak Sing Lep Napakali Hayadna Nang Tamlak Liba Nursing Mahari Singda Yep Pojal Piki Lunina Hangna Laiba Health Services ki Director ki firm ngasi natraga hayeng Paula Suna Anoba Director ama khalak lagani haina sufongduki. Amaramda lenga ki Doctor Singh na private hospital clinic na singbada thabak tawma thingnarabadi rule gi matung ina laukapam thokpa thabak laukat kani haina su minister na fongduki. Anigi mamangda khoi loina phi adum keno athaba litlaga fan season ade akoi sida phamaga akoi humai thumna de. This is a calling for us. Sigise akoi pumna bangna akoi phap taminaba gyan taminaba ma pithribi da leiriba akoi mioi khodingmak akoi gyan taminaba mathal atamama oirabra haidam thengmal labani ai India government ki official website ama oriba amritmahotsav.nic.in ki digital district repository section na Anglo Kuki ward at Longpi lisingama chamapan taramapan haina thagatlakpa thengnare thawngsna maram oiraga naga furuk maru oina Ukhul district leiba northern Ukhul naga sing nungnang poknare puardes thokidaba thawdo ama semjin sajilaka Government of India ki official website amada thakalakli basi kari karamba khujil thawangi makhadano haina mic kaya taki hangnarakli website asigi matung ina Longpi da sokna ki hariba Anglo Kuki war asi kumja lisingam ga chamapan taratret ki March tagi kumja lisingam ga chamapan taramapan gi me fawba British amasung Kuki miyang gi marakta sokna ki bani hari website asna makhada na claim taroduna hai British lingakna malim gi han balanjaw gi damak Kuki sing namduna recruit tawba tax ka hin loba amadi Kuki gi khul singi chip singi mathakta namduna lainaba hotnarakpadagi lan si hawraki bani lan aduda Kuki sing na guerrilla warfare yawna tongan ba lagi practice kya su sizinaki British ki ka hin bat mong sing adubo yaningda fongdok narakpadagi maduki pawkumoina mompida leiba Kuki khul ama British na lutaw ki British ki thong sing adudagi Kuki sing na khangmang ngamlaktaduna khut thaba hawraki bani Kuki sing na tongan ba Kutlai amadi lalong kya sizinarakpadagi British counter attack chathabada awaba ama oiki lal aduda British ki
पुलिस स्टेशन अमदी टेलीग्राफ लाइन क्या अमांगदा थोहन की हाइनसु वेबसाइट असना मखा ताना पली पुनमक असिगी ओना तैनाबदा हिस्टोरिकल एविडेंस के मतों इना लोंगपी खुलगी चीफ नि हारिबा ngulkhup hawkip asidi Chandel district ki chakpi karong sub division ki manung chana leiba lonpi da leirami amadi mahau ukhul district ki longpi da leiramana ti haina argue tawri asumna lenga ki official website ta lana record tawri basi semdok na bagi damak tongan scholar amasung local historian singgi maiki dagi ukhul district ki official in charge takshilakli nakala moramda के लोंगपी कुलदा एंग्लो कुकी वार थोखिबगी खुदम चांगदम नत्रगा ऑफिशियल रिकॉर्ड अमता हौजिक फाउगी ओइना फंगबा लेति हारि खुलसी की तांगखुगी खुलनी अमदी खुलसीता पुथोकपा नुंगबी चफुगी दमक मियान मसा खंगनरिबनी मरम अदुना सेमजिन साजिनबा वारी कयाना लमदम असिगे पुवारी सेमदोकनबा होनरिबसी अदु मतमदा सेमदोकदबनी हाइनसु मैकी क्यादगी यानिंगदबा फोंगरुकनरकली इम्फाल ईस्ट डिस्ट्रिक्ट की लमलाई केंद्र की मनुंग चन्ना लेरिबा थमना पोपी मे लेकाइदा ngasi ayuk kuki militants na yumrata nongmai kapsilakna amuk hana miyam nami pai halakre mpham adudagi phongba paun hai thodo sing asi ayuk pung mariram tarakpada thamna popi ayuk sing hai ka khangnaba haujikna kuki militants na lawsinduna leikraba mpham asidagi thamna popi yumnakta nongmai ron kya kapsilakibani hairi नोंमै कापसिलखिबा दुदा खुलसिकी ngangom tampak chai humputrani thoi mapuriba NG Rasi की युमदा नोंमै मरु अनि पानकी नोंमै मरु अमदी युम अदु फौजिलकलगा युम अदुगी फमुंगदा फाउना चटखिबगी मफमसिंग थेंगनरखि लाइबा फबदगी युम अदुगी हल्दी मेरा पाइबी ओइना अहिंग यारेकबा थोखिबना असोपदि नंगहौद्रे थौदो असिगा मैलेना खुलसिदगी लाइन लाकपम प्रमो कोबी अमना फोंदोखिबदा खुलसिदा होखिबु नुमित खरनी असिदा कुकी मिलिटेंसिंगना नोंमै कापसिलकपासी ngasi asika tharga mangarak suri yumda ahing tuma fangdna ahing yarek lakliba se chahi ani farakadawre kullasi gi miyam khamtingna awaba haujisu mayok naribani lowlopagi matam oirakpana kari thokadage khanbada awaba masu oire labukta thabak subasu ayuki pung 10 dagi pung 3 phawbagi manungda thabak subiyu hairakpasna miyamda hena khudong chadaba masu mayok nahale ahim tumdaba makai maira paibi thokluraga nungsa sagalakba matamda labukta thabaksu hariba si chumnibra kuki militansing tak thokani amadi security force thamgani hariba si khunja sing asi siraba kanda oigadoribra kuki militansing na nomai kapsilakpada lenga ki maiki dege karimata hadna leriba si karigino hana penda wapam kaya fongdorakhe nungdang phangi tumdre nungsa haigala kanduda tumdadana nungdang tumdadana leiduda nungsara kangada lokumadi si baraba khoi na ngai rijibu moina khali je akhoi adubaina charang chawinara tawraga akhoi siba ngai rira siba ngai kandraba akhoi gi asidagi koki inthokpi dori je khoi ngangba jo haite adui mati ware akhoi wamandana ne akhoi chimban jidagi kai kai no thogla e akhoi awaba jini akhoi na ngangi baje MPCC Kisan Committee की चेयरमैन लाइस्रम नंदोगी मतिंगा लुनेना कोंथौजम एसिगी मनोंगदा लेबा कबुई कुल सिंगी निंगो सिंग चकौबगी थरम अमा कोंथौजम ब्लॉक कांग्रेस कमिटी ने सेंदना कमिटी असिगी अवांगजीदा लेबा ऑफिस तंगसी पांगथोखरे निंगो चकौबगी थरम अदुदा एक्स MP डॉक्टर TH मैनिया किसान कांग्रेस MPCC मणिपुर की चेयरमैन लाइस्रम नंदो इम्फाल वेस्ट डिस्ट्रिक्ट कांग्रेस कमिटी की VP H Ibotombi Konthaujam Block Congress Committee के President G Kalin Jau Kabui BP S Babuyema Sharma Awang Jiri Khul Committee के Chairman S Birumongo Retired Teacher S Ibochobuna Sawyake Tharamadu Konthaujam S की manungda leiba Kabui Khul Tara Konthaujam Maning Kabui Khul Yuremba Makha Kabui Khul Khumbong Mamang Kabui Khul Kaithel Manbi ngangai long kabui khul yurembam awang kabui khul haikruzam kabui khul khabi hidaksung kabui khul khabi sabal tongba kabui khul tamphayai kabui khul konthaujam mamang kabui khul da leiriba kabui ningo singa loina chalin chamina ki amadi chakobagi khudot poching piki
ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ex-MP ꯗꯥꯛꯇꯔ T.H. ꯃꯩꯅꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯅꯤꯉꯣꯜ ꯑꯣꯏꯕꯁꯤꯡꯒꯤ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ꯫ ꯇꯝꯖꯔꯤꯕ ꯅꯟꯗꯣꯅ ꯁꯤꯟꯖꯔꯤꯕ सिगुम्बा कोई खुदों पसंदसी अवतंग याम नुसीना यामन अकोई तबदीलसी याम नुसीना दक्षिण बियू हाइदना कोन जंगो कांग्रेस कमिटी की मागी दगी अमसी मोन दगी मागी दगी मया कम थमजरी कुन मकु अमुक हन्ना याम नरुना कुरुमजरी मणिपुर की ख्वाइदगी लेमजनिंगाई ओइरबा निंगोल सिंगी कुमहै निंगोल जागौबगी थौरमदा लमदम असिगी येलो फुरो कांगलुपुमना हराव हरावना सरु यामिनदुना पांथोकमिनखिबा सिगिदमक इना योखतबा लुप्तिन योलना हराव नुंगाइबा फोंदोरकली पांथोकिबा निंगोल जागौबगी थौरम असिना लमदम असिगी मचिन मौपा ओइबसिंगी इगी मरी अमदी थमोगी मरी अदु हेन चेसिनबा ngamhanbaga loina manipur leiriba yellow furo kangluk pumnamaki marakta su hen nungsi chanaba purakpada achobu mateng ama soidna oiragani hainasu iona fongdorakli hemasiga mai lenena ngasi wangkhaida leba yogi office ta pangthokiba mifam amada yogi general secretary M join hai ina yokhatpa luptin yol na chahi sigi hokiba august ki tang kunda city convention hall da miyang mifam pangthokna lamda masigi miyamge pokpadagi si phawi tharamda ka hena charing tawriba amasong charna chunadaba kayama tochin yansiliba si tawdana warip kayama lokhi miyamna lokhi warip asigi manung chana lamda masigi ningol jakobagi tharamda lamda masigi potlamna khudol tawba haiba pham asisu yauki haiba pham asimak yol amasong tungan tungan belup kaya na handa kiningol jakobagi thoroma sida so lamdam asida puthok se polam singa masung relief camp sing da sa polam sing na kulol tamsi haijakiba do wakhal loksing leba miyam na thabak da onthok pikiba asimak yolgi maikidegi haningai leitana thagatjari loina lakadawriba lamdam asigi kumai harapum namakta so lamdam asida sajaba lamdam asida puthok se polam sing na yariba makai sejinana ba honaminase masina ekhoi sel tungi lamda sotauri basida kharadang oirbaso kanba ngamgani loina lamdam asigi yelhomi furup singi marakta hena nungsi chano purakpada mating oigani fongdokhe thajaba iyong hirol sing aduga lamdam asida puthok chaba pot khudimungna mahut chillaga ekhoi gi makha tarapa festival sing sida su ekhoi khudol taminasi season laba hosi haidana iyoli maikai gi thamjari masina lamdam asida leiriba kangluk punamaku hena nungsi chanaba hena unity oiba adugumba lamdam ama soiduna ohendani haiba wafam asisu thamjari khulnga libasingbo karida soikigadi haidna ahing yarek liba mama bisingda onsilakliba reactionary sing para tambibagi matam oiri haina Federation of Civil Society Organization Folks Manipur thadrok pachirana na fongdorakli Jealous na makataribadi jaliba thasigi hokiba tang anigi ahing pung taramatoi nifurom taba matamda sakhangda bakulai paiba miui kharana Bisnupur district ki ningthokkhong Gopinath lekai dalebi Folks Women Wing Bisnupur district committee gi secretary organization gi thopuri bi RK Gyandi gi yumda nomoiron taramangarom kapsinduna agi khang pokhal bagi thodo do yeknaba masak khangdaba igi maselgi marakta akan aring singba pangda mitamba gi thawong ni haina Fox na lawi thodos ta general mi kudingmak district police na akan mamiyeng changbaga loina logi oba chapchab action atima matamgi manungda laukhat kadabani kulnga liba masa oibisingbo asoengam yaudana bangak seliba mama oibisingda onchinduna kihan khangaliba mi singa do mama pa masa khangdaba lebak miyangi mayokta leba reactionary ni haina lawroidabagi maram leite kulnga pagi maikhum opna miyamda maru oina mama oibisingda onsin bangamniba muising masak khanglupna chapchaba paratambagi matam oire asiguma thawong matung tawdana basu Fox ki maikedagi fongdorakli Guwahati da famkiba thadau sing convention da laukiba warip adu achumba warip amani matam sangna nungsinadana leiramba aikogi mari adu amuk hana nungsinaba puraknaba lawrakpa khongthang amani haina coordinating committee on Manipur integrity kokomigi
Coordinator Somerendra Thoksomna Phongdokre. Ngasi Lampelda Loop asigi office ta pangthokiba pau inform amada wafam ase phongdok aduna Somerendra na hai Manipur thokli bairang asna lamdam asida khundaminari ba furup singi marakta nungsinadaba kaya ama thokle matam amada lamdam asida punna khundaminari ba furup kuntra mangasi yamna nungsi janana leminarami. Adubu mapangi safuna karigumu matamda furup singasi macet tana thugai na ba honarak basna aikoi maselgi marakta khaibung tana ba kaya masuni masidagi hendokna mapandagi chonglapa miyoi singna aikoi ilamda masida hanadagi leijaraklaba miyoi singi mathakta henba powers izinaduna aikoi mathakta Landarakna aikoi maselgi marakta nungainadaba kaya ama thokhalingai trek asida thadaugi oiba convention ama Guwahati da numit nini chupna chathakiba convention aduda thadau singna loki warip adu achumba warip amani haina kokomina lawi thadau singna lawrikliba warip asna matam sangna aikoi maselgi marakta leiramba nungsinadaba adu amuk hana nungsinaba purakna honabani loinana Manipurda NRC chana handuna mitop sing khandokpada lamdam asda kundaminari furup kuding maki miyoi singna support tawduna mahoksagum aikoi maselgi marakta leiramba nungsi chanana leiminaba adu amuk handlakna honamina si haina so apil tawke खुदिंगमक्से कोई पुन हिमिनबगी खोंथांग लखलबेबा चमसन जरबे खोंथांगदा कोई अतोप फुरुपसिंगना मतेंग पांगिरपा अदे सपोर्ट तोगिरपजे कोई याम नुंगाइजे अदुना हदा कोई खादोंना चंचलैबा कोई खोंथांगसे यामना चुंबा मयेक सेंग खोंथांगने स्माइ तोदुना कोई दोंगा फुरुपसिंगनासु कोई पुन हिमिनबगी लंबीदुदा चंचललागांदा हाना सोइखिबा नुंगाइगिदबा लेरगसु मदु थादोंनरगा मपांगी साफुसिंगदो कोई म्याम तोदुना ngakthokminaganda Manipur ki oina leiriba tungan ba art form kaya amadi Manipur lingakna linkhatliba JN Manipur Dance Academy asi leibana maram oiraga ngasi phawba yukhatuna amadi mangdil thana pukhatna bu hotnaduna lagli aduma drama haiba theater art form asidi yukhatna ba akhanna ba academy ema leitabana tapna mangsilakli masi kalhongna bagidamak lingakna drama yu eba academy ema linkhatpa mathau tai haina JNMDA की डायरेक्टर P विलास नफोंगलोक्रे Culture and Function and Production Grants Scheme Ministry of Culture Government of India की मीटिंग मकादा राग तरंग मंडल की नौना पुथोकपा production play ममल की ngasi JNMDA की auditorium दा उत्किबा अदुगा मैलेना महाना वफुमसी फोंगलोकीबनी महाना मखातान हाई मणिपुर दा कोरोना अमदी हौजिक ओरिबा क्राइसिस ना मरम ओइरगा National and international की थाकता कोई theater drama ना थरुक याबगी चांगसी हंथरकले drama हाइबसी तुंगदुना लेबा art form अमनते मतम की लाकलिबा ओहोंबा कयासिका सागोनना चटपा art form अमखने मतम अमगी अफावबा art की गुरु सिंगना मागी art form दा मखल मखा कयादा base तौरगा पुतोपा play कया international की थाकता कयामरम उत्क्रे अदुबो फाउक्रबा आर्टिस्ट अमदी डायरेक्टर सिंग ngasi kari phibamda leibake haibasi wahang amani atopa art form kharadadi CM gi artist meeting bang na maram oiraga khara mayol chunglak padun tawri asumba drama gi oinasu lengakna karigumba toba yaba kharadi toba mathau tari lengaki maikidagi drama gi oina academy ama JN Dance Academy gumna hanglaga Tene nungaigani artist sing asi hauji profession asida jangshinduna aikogi culture asibu kannaba lantengnari pumnama asi tawraga su lambi amanadraga amathiduna aikun drama haiba art form asi yukhattaba yadi haike ngasi ki tawramadu da Manipur drama ti union director su oriba Manipur State Kala Academy awardee Dr. Lamabam Gojendra EGCC Kolkata ki board member su oriba playwright director Buddha Jingtham su president member ona sawyaki
मागी ओइबा एकाडेमी अमा अखोइन ngasi जेन डांस एकाडेमी सी हिंगी सी करिगिनो हाइमा मतमदा सरकार ना फजना फंडिंग लापनिना अखोइ जगोइ की इसै की कल्चर सी हिंगिने अखोइ सुमाइना हिंगमद्रगदी अखोइ की मणिपुर की कल्चर सी सु जगोइ इसै अखोइ लेरिबो पोसिंग से अखोइ ngasi की थाक्सी योरमोय अदुना ड्रामा की सुगुम्बा अमा हांगगदी अखोइ हेना नुंगाइ जगने हाइबा वाफम दुना इन थमजरिबसे मणिपुर था खुदिंगी मणिपुरी पुथोकपा थागी चेफोंग एखोगी पंथोंगी चाही कुनमंगा सुरुपगी लुपा फुदोंग थौरम ngasi पांगथोखरे इम्फाल वेस्ट की कैसामथोंग लाइसोम लेरंग मचिंदा ngasi अयुक पांगथोखिबा थौरम अदुदा यूनाइटेड पीपल्स फ्रंट यूपीएफ मणिपुर की प्रेसिडेंट नोंगथोंबम रूपचंद्रन हाई चेफोंग ngasi हौजती मसी कस्टमर क्या लेदुना माई पापा चेफोंग अम ओइरे सेफोंग ngasi पुथोकपा हरकपा ing kumja lising ani gi matam aduda masi puthokna hona bada awaba kaya marum mayoknaki matum aduda wa ki bakaya dunga sidi chefung asna chahi kunma surakpagi thoram pangthorak pasida awaba kaya adu kautokre UPF ki lamjing makha da puthokpa haukiba journal asigi pandam de lamdam asigi naha singbo awang pathak ta pukatpani makhogi pukning wakal ningtina pukning thaugatpani lamdam asigi tungi laibak makogi khutta leibani makogi pukning wakal fagat hanba tangai fade lonena manipuri hojik oriba piba masida naha singna choba thodang lori makoina manipuri apun saktam amadi territorial integrity ngakpada chauna saruk yari masi ekoina kaukthokpa chumde manipuri chingya tamya da yarikna ahing ningsel khangliba makoina ekhoibu kanduna thamlibani asuk chawkraba thodang loriba makogi tungi hingna lambi kari oigadagi haibasidi hojik achawo hang ori makogi damak government na kari guma khara pakhat pachumgani pakhat piu haina sumahang napil dauri Nanti lagi kalau sebut itu kita proses sendiri. Si orang tadi, si nama yang masuk, lagi bertungan-tungan pun yang dari itu yang itu, subscriber yang kami nak kan yang itu pada satu dengan saya itu masyarakat. Jadi semua orang itu saya menjadi itu kan macam. Social media platform sing the head speech sizinaba maitei pangal furuki miyoi singi mathakta action lokot pahore hojik fawada punna furuk asigi miyoi nipan wakal tahan kre haina Manipur maitei pangal welfare organization MMWO gi maikidagi fongdorok pagalona majority community oriba maitei furup na social media platform the head speech piriba maitei sing action lokot na aikhoi amata oina idea of Manipur wakalon da thabak tawmuna si haina MMWO gi maikidagi appeal tarokli Hirimasi kemailena ngasi hatami nuthong daliba MMWO gi office ta pangthokpa paugi famada MMWO gi president Kori Mayum Boboin hai lamdamasi gi lehauda chahi kaya nungsi chanana leminarak laba igi marisu oriba maitei amadi maitei pangal hayo furup ani sigi marakta yemung naba yabu mawongda social media platform kaya da head speed na kanglup naiba mawongda post torokpa amadi comment tongnarak pasna maram oidna furup ani sigi marakta खाइबुंग ताहनब होनरक दिबासी लेबक थिबनी लेबाकी लुरब तानफम कया द पुना लेमिनदुना अवा नुंगाइ सरु यामिनदुना लाकलिब फुरुप अनि असि नुंसी चानजबा ततना थाना यारोइतबा मरि कहनब होनरक लिबासी MMWO ना येंगदुना लेरोइ फुरुप अनि सिगी मरकदा थमोइ शोकदवा पोस्ट नत्रगा कमेंट तौरप मैते पांगल फुरुप के म्यूजिक MMWO ना अकन एक्शन लौखटलगनी लमदम मसिगी मेजॉरिटी कम्युनिटी अमसु ओरिबा मैते फुरुप नसु अखोइ मसेल मरकदा थमोइ शोकनबा याबा वफमसिंग सोशल मीडिया थागलप मतमदा फुरुप असिगी ओइन लेरिबा मसक नाइब लुक अमदी CSO सिंगनसु मियेंग चंगबिरगा वखल ताहनबियो मियोबा खुनाइना चुंबा लंबिदा लमजिंग lamtak piriba tongan tongan ba dharma gi lining laishun bo lana ata handuna mi masel marta pal khaduna khaibung tanana ba honaroisi minority sing bo kamdawna konsin gani amadi minority sing na so majority singa kamdawna punna nusi sanana hingminna gani haiba wakalon amadi idea of manipuri wakalon da punna thabak tawminna se luna furup animak na so amata ona thonang lawki Singa ama oina hauji su lamtheng bada tongan ba sakon lawraga ekhoi haibadi saru yaraga su leiri meti pagan sing aduda masigum basida ekhoi chahi cha kaya lemina ba ekhoi basen se masibu lan uhna ba honrei ba makhoi singa se ekhoi punna haibadi warak mina si haibu potuni adu
lamdam asigi ningthau chinglen nongdren khomba Maharaja Gambhir Singh gi lekhidabagi numit asibu National Reconciliation Day haina palan tawna lakle palan tharamasi handak chahi gi oina khoi amuk hana kuntak halarisi haiba paujil kaluna thabum amachuna samamadi Manipur pangthuk lagani haina United People's Front ki President Nongthombam Rupachandrana phongdorokle hiramasi mai lena ngasi ga samthongda leba UPF ki office ta pangthok paw info madam hangna hai pangthok ka dorba palan tharamasi chahi asigi December kunma thoida UFP gi thomi kunmanga na saba mi hot kangbu ama Assam gi kasar gi damak Imphal thadokani December kuni thoida kasar gi wa palida thoram pangthok laba tungda December kulhum doida Manipur levigi horafum oibata natana Manipuri singna hanboina kasara kunda kiba Chandrapurda Manipur dagi UPF hingminasi ekoi amasong Assam gi Maharaja Gambhir Singh Memorial Committee amadi Manipur Youth Front of Assam ga punduna Maharaja Gambhir Singh amadi Narasingh gi mitam hangdokpaga lunina miyangi bathor pangthokani masigi matungda leng on the path Korean path satna path asigi maming kamdong thon kibano haibagi matangda thoram pangthok lamlaga December 15 da Manipur da tholakani makhat tharap palan tharam gi saruk amo oina lamdam asigi district khuding chatuna ekoi muk hanna kuntak halarusi haiba paujal kaluna thoram sing pangthok laba tungda Maharaja Gambhir Singh lekidaba cham ga taram shuba thoram Kanchipur da leiba mahaki mitam leiri mafamda thabum palan loishingani haiba thoram sing asi mai pangna pangthoknaba hotnabada shell gi mathau tabana lamdam asigi miyamna angam mating pangbiyo thoram asibu mapong phan nabagi dama mating pangbining masina GP number 8414079082 asida thabirakpa yagani phongdokhi lek tongnabagi damakta ikoina program asi matam kitang pangthoga 2025 ki January ki tangmapan Maharaja Gambhir Singh lekhi bani kasida ikoina program asi sinanaba semsari aitba program asi Maharaja Gambhir Singh ki lekhi daba chama ka mok drama ka suba program asi ikoina maki mitam kiriba Kanchipur da loisengi haibagi padam thamjeri Wangkai lambi thingkre numit tarani fawbagi manungda wangkai lambi sembidrabadi akan makhongjang changsilagani haina maikei adungi miyamna lenga ki mafamda akan wafam thamlakli lambi thingduna khongjang changsiliba wangkai keithel asangmi nupi marupki General Secretary Shulekhana hai wangkai keithel asangmi mapadagi hauraga hujik fawba koila thaduna thamlakpana lambi gi nak yedaliba miyam manak nakpada lebi school gi mahairu yawana chathok chasin natana anaba yarakpada awaba kaya mayoknare thani rung mamangdagi lambi asi semgani haina pakalarom laga ngasi fawba semdabana ufulna lachildagi hena haure masina maram oiraga ana ayek kaya yarakle asigum phiba masi yarakpadagi nupi singna pendabagi lambi thingbagi khongjang asi changsilakpani haujik contractor na lambi asi semlagani lambi thingbiganu hayak labusu chapchana wari ama sardi phawbadi khongjang handok loi maramasna lenga na hiram masida thubada mi yeng changbiduna lambi asi athubada semjinbiu phongdoki manungda lambi je sembidragadi numitrani gi matungda ekoi akan bakhongjang changjin jagani maramaduna karigumba maduda afafata thola abagi daita punamakti government amadi tikada engineer punamangna mangi responsibility kubadabani haina Parliament ki ningtam mipam November 15 dagi hauraga December 10 fawa chathagani haina Union Minister of Parliamentary Affairs Kiran Rijiju na phongdokre Parliament ki ningtam mipam November 15 dagi December 10 fawa chathanabagi damak Parliament ki House anima kaunabagi proposal ki recommendation President of India na approve tawkre Constitution Day ki humputara mangarak suba numit tariba November 16 ta Parliament ki Samvidhan Sadan gi Central Hall da celebrate tawgudawri ningtham mifam manungda Waqf Amendment Bill pass tawna honagadawri One Nation One Election Bill so puthogadawri Lok Sabha amasung Assembly singi mifam mikhal matam amatada pangthokpa ngamnanabagi Prime Minister Narendra Modi na highlight tawduna leiribani One Nation One Election na India gi democracy bu kankhat hangani masigidama ekoi Thabak tauba haurabani ngasidi secular civil code ama oriba One Nation One Civil Code kidama India na thabak changsili haiki
Pakistan ki Karachi da leiba textile mill amada Chinese national ani Pakistani guard na nomaina kapna sokhan khre authority na haiki bada attack adu militant balance na te Pakistan thabak tawriba Chinese singi damak hena phaba security ki demand China na tawna leiribani hoki batha da su Karachi airport ke mapanda suicide car bombing da Chinese ani hat khrabani Beijing ki multi-billion dollar Belt and Road initiative ki damak Chinese lishing kaya Pakistan da thabak tawri leiba sigi factory kaya da China machak mayam ama thabak tawri provincial home department ki wangangloi Shuhel Jokyona high kibida textile mill da attack tawkiba guard ado fari amadi police na makhata na wahang pahang chathari sok lawa Chinese ani do hospital khukri hari Sanbagi Pauda Kaksing Kuno FC Ahanba Sacrifice Trophy ki mapoi kre Sacrifice team elang khangpopi na senna mamang thagi ni pandagi team ni funi pan seru yadna elang khangpopi makhaleka gi playground na satharakiba 5A side football tournament na sigi ngasi final match ta Pumnen FCA tok pachingamadi Kaksing Kuno FC ani na sanaki sanaba du da hanba half ke taram du minute ta Pumnen FCA na hanba goal amachanduna hanba hafta amasui da mangjil thar ka chatki ani shuba hafta Kaksing Kuno FC na humfunipan suba minute goal ama amuk chanduna match asigi aroba matam phawbada team anna goal amamam janaki tungda minute tara amaga hafna sana hanbada team ani makna goal amada chanaba ngamkide penalty kaunabada Kaksing Kuno FC na panjil ani chalaga Pumnen FC na Supnagi panjil ama chalaga punna panjil ahumani da maiti pidna tournament sigi mapu Kaksing Kuno FC na oikibani All Jiribam Sports Association AJSA na Sinduna Jiribam Higher Secondary School gi sanabung sa thariba district level mini boys 13 years and below tournament lisingani kulmari ngasi sana ki ba match da SBNC na Isil Club Panjal Mangas Anida Maitiopi first half mamangda SBNC ki Sanaro Bikram Das jersey number 3 anishiba minute goal ama channa SBNC ki goal ki account hangdoki matung SBNC ki Sanaro Suraj Bhakti jersey number 3 na minute taramapan amadi kunshubada goal ahum chanke Chitranjit Singh na kunipan suba minute goal amaga channa half mamangda SBNC na Ichel Club goal manga sunuda mangjin thadna chatki half matung Ichel Club ki sanaroi pu malengan ba jersey number 3 amadi ke sanathoi jersey number 7 na nifomdoi amadi nifutare suba minute goal amam channa api matamda SBNC na Ichel Club Panjal manga anida maitiopi ki hayengi match nongthil pung hom taba matamda KMYC ga Oriental Club asanagani Arabida Maruba Pau College of Nursing Director of Health Services ki Taram Dushuba Foundation Day Taram Pangthokre Thamna Popi Mele Kaida ngasi ayuk kuki militants na nomi kapsula kre Drama ki Uba Academy ma link pa mathau tai haina Jawaharlal Nehru Manipur Dance Academy Director P Vilas na phongdokre Lunina Parliament ki ningtami pam November 15 dagi December 10 fawba chatharagani Ngasigi di imes pawdang pijaba matang sa lusinjari mi iktabil wesengba amuka na kurunjari